Census Yaitukpagi matangda Center amasung State ki chapchaba decision piraknaba High Court na khanghankhre. State Assembly session September 2 phawba sitting ahum lairagani session ye nimit masing hingatnaba taksinlakli. Prophet Muhammad ki mapok nit thora miladu din nabi ga mari lenana Chief Minister amadi Home Minister na yaipa pausel pirakle. Kuramjari ISCOM News ki Manipuri pau miyang tabiri bapum namakpo taram noksari hausik mapung oipa pau sing pizari. Manipur gi oina paikhat pa haukraba mikok thibagi thabak sing yaithokpa natraga yaithoktabagi matangda center amasung state government singi mayek sengma paukhum mathangi hearing phawbagi manungda pikhalaknaba Manipur gi high court na khanghankhre. High Court asigi Chief Justice M Sundar amasung Justice A Guneshwar Sarmagi Division Bench ta Kangleipak Students Association KSA amasung International Peace and Social Advancement IPSANA Census 2027 ga mari lenana tharakiba Public Interest Litigation PIL number 14 of 2026 sing asi admit tawduna Sathakiba hearing da haidiba direction asi pikibani State asida sathariba mikok thibagi thabak sing lafan view haina santana hakpamna tharakiba red petition ama hearing zathanaba Chief Justice na defer tawkraba matung KSA amasung IPSANA tharakiba PIL adugi hearing division bench asida sathaba hokibani PIL asigi respondent oina Union Government Census Authority amadi Manipur Government yauri amaramda santana hakpamna tharakiba red petition adusu census ka mari lenaba amasung state government na lisingani kutaruki March 2023 da thokiba official notification aduga mari lenai court asina khangan kiba matung ina matters sing ase amatta oiba issue oibaga loinana council khudingmak ke ayaba lauraga court asida tharakiba red petition amadi PIL sing amadi mari lenaba case khudingmak tek tawgani hairi Division Bench asida sathakiba hearing aduda Manipur gi income jali singani kuntaret ki mikok thibagi thabak yaithok naba khanaki hiram asigi matangda Registrar General and Census Commissioner ge office tagi chithi ama Deputy Solicitor General of India na court ta thamki hairiba zerol aduda mikok thiba yaithok pa haiba state level da warep laujaba yai haibani adum oinamak court ki maikai degi Union Government amadi state government da hiram asida makhoi gi oiba mayek sengba wafum phongdokte state ki maikai degi masagi firep khanganaba gi damak matam pibina ba court ta haizaki court ki maikai degi center masung state government ke maikai degi affidavit natraga report ama mari lainaba position singna bisilaknaba khanghan ke hearing aduda Manipur Legislative Assembly na National Register of Citizen NRC chanhanaba English ngani kunithoi ge August manga amasung English ngani kunmari ge March amada pass tawkiba resolution sing adu pikhat khiba sing adu so yengsin ki makatarapo ina thasi kunipalda case asigi mathangi hearing chathanaba list tawkiba galunana respondent singna makhoi ge oiba phibam adu khanghanaba ayabe direction pikhi Haujik sathari ba 12 Manipur Legislative Assembly ge nipalak suba session asigi oina September 2 dagi 3 phawba sitting ahum laigani haina Assembly Secretariat na thokpa provisional calendar amagi matung ina phongdorakli yamna 10 na pangthokadawriba Assembly session asida opposition Congress criticism tawraduna Congress Legislative Party leader CLP K Meghachandra Singh na Assembly gi sitting ge nimit khara sangtoktuna Manipur gi haujik lairiba tongan ba situation ase house ta khanabagi khudong saba pigadabani hairi
pangthokadawriba assembly session asigi matam amadi pangthokadawriba business sing finalize tawnabagidamak assembly asigi business advisory committee BSC ki meeting Manipur legislative assembly da committee asigi chairman oriba speaker TS Chatjabratana chair laudona pangthokduna finalization tawraba matung Manipur legislative assembly Rohit Chapamna session asigi provisional calendar thoptuna session asigi legislative business ki sitting ahum laigani hari September anidagi hauduna pangthokadawriba session asigi ahanmanimita house the obituary reference business advisory committee ki report puthokpa demand for supplementary grants for 2026-27 ki ahanba batch presentation toba amadi government bill sing introduce togani hari Session asigi ani suba sitting September ahumda question and answer session house da pangthoklaba matung demand for supplementary grants for 2026-27 ge ahanba batch ge general discussion pangthokani September mari manga masung taruk suti tharaba matung session asigi aroiba nimit September 3 ta house da question and answer session pangthoklaba matung supplementary grants sing discussion amadi voting tawraba matung house ta puthokiba government bill singi discussion amadi bill sing pass tawgani hairi amarom da pangthokadawriba session gi matam asi tenmali hairaduna CLP leader K Megachandran hai Sathagadawriba session asida Haujik Manipur gi oiriba phibam sing asi khanabagi matam asi likna fanghaliba asida pendaba phawi hairaduna akhoina session asigi sitting days ki matam likna phangba maram saba David amadi discussion gi matam mapung fana leiraroi hairi assembly session da mapung phaba David leitrabadi mating leiba democracy amasung mapangal kanba administration leiba kamloi haiki mahakna hai rules ki matung inadi chahi amada assembly sitting gi masing asi numit yankhai legadabani sahida assembly sitting gi numit asi khara khaktani masi assembly gi guidelines sing violate tawani hairi hiram asiga mari lenena congress ki maikadege assembly secretary da dissent note ama bisinduna session gi matam sangdop pinaba taksin ki hairi ngasi Muslim lining satpasingna Prophet Muhammad ke mapok numit kamari lainana pangthokpa Miladuddin Nabiga mari linana Manipur ki miyam maru oina Muslim singi mafamda Chief Minister amasung Home Minister na yaipa paujel pirakdei Chief Minister Yumnam Khamchan Singna state asiki miyam da piba yaipa paujel da Prophet Muhammad ke punsi amasung pautak sing asina ekhoina compassion thawzal haiba santi chap manaba brotherhood amadi humanity da service pinaba pukning thawgatle Prophet Muhammad ke nungsiba khangba kanba amasung santi oina punna hingminnabagi paujel aduna tangdu leitaba khunai ama semnaba pangal haptuna lakhibani hairi senglaba numit asina lakpada khunai asida leriba mipum khudingmakna amatta oiba amasung isil inau oibagi mari asi hena mapangal haptuna santi leiba tangdu leitaba amasung saukhatpa state ama ohennaba punna thabak tominasi Miladuddin Nabina lakpada yumthong khudingta santi saukhatpa amasung harau tayamba pinabiduna amaga ikai khumnana hingminnaba oirasanu hairi Home amasung Youth Affairs Post Minister Konthaujam Govindas ki paujelda Miladuddin Nabina aikhoi khudingmakta punna hotnaminaduna profit asigi ngakpiba amasung thaujal niminasi Manipurda tangdu laitaba tungkoina santi amasung sakhotpa purakna ba punna thauni minasi numit asina lakpada Prophet Muhammad ki humanity ngakpi haiba amasung thaujal adu ngakna chatminasi mahaki paujel aduna mipum khudingda goodwill unity amasung santi gi anauba matam adu pinaba oirasanu hairi Power Pipe Pamba amadi sel tanaba hotnabasingna politics ta changsilakpana maram oiraga Manipur asin nongmonongmagi maning halakpada natana tangdu laita da balamdam ama oiribani haina RPI athawalegi National General Secretary Mahesor Thonhaujam na phongdokrai wafama singasi party asigi nauna thau punabagidama khallaba Manipur State Executive Members sing harauta yamna okpagaloina na pangthokiba State Executive mifamga mari lenana mahakna phongdokibani
Imphal Hotel Pangthokpa Thauram aduda Mahesrona Makataraduna Hai Miyo Karana Thabakta ki Potharaba Matung Pawa Pambagi Damak Amadi Matam Lenbigi Mawongda politics ta Sangsilakpa Asina Maram Oiraga Imalaybag Asi Manghalakpagi Atoba Maram Amasu Oiribani Hairiba Imalaybag Asi Country Hairagadi Landam Asigi Naha Singna Lanmi Ama Oina Kathokpa Magaloinana Imalaybag Kallage Haba Wakalolda Yumpam Oiraga politics to Yawa Mathautai Maru Oina Kumza Isingam Chamapan Yankai Matoida Base Year Oiduna Landam Asida NRC Hana Pangthoktana census tawkhiba tarabadi ain kaina jangsilakiba mitop sing asina India ki citizen ama oikraba matung makhoi sing asina mikhal thengnaba yaksinduna vote karaklabadi hanadagi landam asida lairiba mitop miyan cha singe population asidagi amukka hena yamkhalaktuna yelhomi singe phangpham thokpa hak sing adu phanglaktabagi phibam amada soidana laklagani maram asina Masigumba Pibam Sing Asidagi Ngaktuknabagi Damak Lamdam Asiki Nahasungna Center ki Luching Masingda NRC Sana Hanaba Pong na Taksin Mangamba Political Party da Yaksinduna Imaleba Kanbada Taudang Lomina Bahabasi Yam Namaktangai Fode Amadi Hauzik Yelahumi Oiriba Maitai Mitaina Constitutional Right ki Makada Pangpam Tokpa Sidul Tribe Status Adu Pangbagi Mahot Illegal Immigrants Sing Habadi Any cookie tribe singna Pangduna Ladiba Asi Tasingna Laibak Tiba Ama Oiribani Masiki Sumatakta Landam Asigi Maitai Mitaina SD status Asi Panganaba Haiduna Ngasi Paubas Jet Lengaki Maikaidagi Sanjada proposal Amata Tagat Pasulay Tree Adumakpo RPI Atawalegi Luchingbo Oiriba Union Minister Ramdas Atawale Nadi Karigumbas Jet Lengakna proposal Tarak Labadi Madu Tabakta Ontoknaba Mahakna Angambatak Hodagani Habiki Tazaba Pirakibadi Laire Adubo Still Lengak Asina Ngasi Pauba proposal Tadabana Maram Oiraga Maitai Mitaina ST list Sanaba process Amata Center na Pakalaktabani Maramaduna Lakadauri ba general election asida center the Pong na Taksin ba Ngamgadaba party da Lamdam Asigi Miyam na Lengak Pahelabadi Yelhomi Sing Amadi Manipur Asi Soidana Kan Mangamgani Hanasu Mahakna Makatana Fongdoki Ngasigi Tauram Adugi Manungchana Nauna Kalaba State ki executive member Singbo party Asigi Langyan P Kudol Tamduna Harautayam na Oki Ako 1951 hanjan hari se kari gino mayam ni nakhambira mani 1950 da free movement regime FMR yasale chakpa yare atopa country indagi India changba yarme that also 40 kilometer amana kandore number 2 da inner line permit system se 1950 dagi lokthokre duni 1950 dagi illegal immigrants mayam se kyam changam dunu yembiro bharat ki constitution lagu matam da so any cookie tribe hapchale ST list hapchale ko matam da aduni any cookie tribe se di 1956 da kaka legal commission da muk lokthokre bani Adu poto amu tungda amu after some years any cookie tribe la phokram khaitokram to amu hapchal eba adu hapchal imiam do any cookie tribe ki makhada population kam hengat ke to yeng bio census da 1991 is any cookie tribe sungai lik da any cookie tribe se chida kam lik yeng bio ai particular community amagi wari da haje bana chade ko fact today na haje adu taragadi fact population illegal immigrants pyam sa adu ki badik lai reba ko manipur sida singo myam se ko khandok pa changi singo myam se ko census toxin gi ba taragadi makoi se illegal oi gidoine that means we have to do the NRC 1951 first in the initial process 1951 NRC tawdana illegal ko census to gi taragadi mo se illegal oi Dori bani hayang tungda consequences la ko ya it may be in electoral politics it may be in any form aduda akoy manipur se imalay bakse akoy kini charge kita mo yang kaya kadaba ko bahay tare so sida akoy political party ama khay david amat ko inale minarakanda si akoy na tingnami da bam changi NRC Hana update torba madung census pangtho uhaiba miyamna talibat dabi ase lenga ki thabak tawriba singnasu isa gi thodang ni khanna saru yamina si haina singjamai kendra apunba club SKAC gi general secretary Oinam Pravin Komana Fungdorakle Lamdam Asigi Miyamna ngasi mek no NRC no census haiba kola woloinena sangsilliba khongjang singi sarugama oina singjamai kendra apunba club na ngasi dege hogdokhi ba poster campaign ga marilenena wafumasi mahakna fungdokhibani SKAC ki maikaidagi ngasi singjamai kendra ki manung chanba mafam singda NRC tawdringai census pangthokpa yaroi haiba warul singyawba poster campaign hongdokpagi thoram aduga marilenena oinam pravin na makataraduna hai kendra asigi tongan ba club kayana magi oiba
thakta miyam gi khongjang da saruk yaduna adumak lakli loinana no NRC no census haiba miyam na taliba dabi asida maru oina singjamai kendra apunba club ki mai kaidagi su khongpham chet na lepli amadi Manipur da hojek hojek NRC tawdringai census hana pangthokiba tarabadi lamdam asigi yalau furup sing mutkigani haiba wafamasi lenga ki thabak tawriba singnasu wakhal khantaba matam oire tungda lakadaba mirror sing asi kannabagi damak NRC hana update tawba haibasi isa gi ithawdang ni khallaga lenga ki thabak tawriba singnasu hiram asiga mari lenana lenga kawari sanana bahotna biu loinana NRC update tawhanaba miyamna hojik sangsiliba khongjang asida aikhoi khuding makna saruk yaminasi amadi club asigi oinasu matung tarakpa miyamgi oiba ihau singda leptana saruk yakhigane hainasu bhagna fongdoki amaromda SKAC gi president Konjengbam Jingkhamna hai lamdam asigi mitop miyancha sing asi hana khandoktana census pangthoki batarabadi mitop sing asina India gi citizen ama ohenduna ngasi thengnariba awaba kaya asidagi hena khudong zadaba kaya thoglakna bagi machak oibetana tana delimitation torapa matamdasu akaiba kaya pirakani masigumba phibam sing asi lamdam asigi yelhaumi singna Kangbadagi NRC hana update taroba matung census pangthok pinaba haina khongjang jangsilakli bani maramaduna Manipur gi lup kayana hojik laurak liba khongthang sing asida kendra asigi oinasu saruk yabaga loinana no NRC no census haiba phirep asida khongpanjet na lepli amadi ngasidagi SKAC na haudok liba poster campaign asi miyamna taliba dabi asi phangdriba phawba makhatana adumak jathaki gani hainasu makhatana phongdokhi अखोगी तोंगान तोंगान क्लब क्लब सिंदगी बुदी हानदगी तौरगचु अपुनबा मखन थाबक तौब नत्रगदी मचोय मचो अमना मतम तो अमना तौ तौग मोता पुनम केंद्र हाइबस खoi केंद्र सिगी हाइतार सिंगे मोइद लेब क्लब कुन हुमदोय से सिगी मिहुत अखोय अहुम अहुम छाबा क्लब क्लब ति लाकप सिंदुगी रिप्रेजेंटेटिव तौरगे एजुकेटिव बॉडी म फॉर्म तौबा मसी नमल मुरकांदा लाइपाक के इशुदा खoi ति सुम तगाय फदना तौदि अदबा थौदांग ओइबरिना मसिंग मतुंग तारकपदचु तोंगान तोंगान लुप सिंगना मणिपुर की दबत लेब सीएस ऑर्गेनाइजेशन अचोक चोक सिंगना अचुम खोंतांग थांगप कांदा अखोगी सिंगमे केंद्र त लेब पुम क्लब सिंगसु सरु यागनी लोना मखाताबदा अखोगी जी NRC तौद्रिंगैदा सेंसस तौब यारोय हाइब पोचे सीदा खoi फार्मली स्टैंड तौवी तोंगान तोंगान केंद्र गिसु माइ मागी वारेप सु लवी तबतबु अखोइदि अपन मगे बा निजिंग मखादा चननबक दमकता मयामना यारबा सीएस अचोक चोक बगी कनजुदा खoi पुन्ना चमिनबगी खोंतांग दुमा सेन लेब जब लोना अचुम सुम खोंतांग लखोपिरो अदुगा अखोइ चितुंग इंजरके अखोइ सिंगमे लेब मिजम मयाम पुन्नमक अखोइ अमतोइना पुन्ना चमिना ची हाइब खलोन दुग लोना सेंसस की लाकपिदब चिनाउ सिंगचु अखोइगी कितंग वखन ताबियु मरमदि NRC तौद्रिंगैदा सेंसस तौकिबा हाइबसे अमुकचु हन अखोइ प्रेसिडेंट हाइजिब्रिबा अखोइगी तुंगी मिरोन जे फ्रुपचा अखोइ असेंबा इंडिजिनस पीपल सिंगसे मुलगनी हाइबगी कनोसे तुंगी आंगांग सिंगदम त खलकंदा इसा इसागी तौदबा यारबि थौदांनि खंबिरगा SKAC सिंगजाबि केंद्र अपुनबा क्लबना कोनबा मफम सिंगदा NRC तौद्रिंगैदा सेंसस तौबा यारोय हाइबा थीम मानि सिदा पोस्टर कैंपेन सिंग सिदि हौदुक जबनी मरुइना खितंग मियाम द थमजनिंगबदी NRC हाइबसि नेशनल रजिस्टर सिटीजन हाइबनी हाइरे पोसा से यामना मरुइ पोसा मनि मरमदि NRC हाना तौबा मथौ यामना ताइ अखोइगी लमदम सिदा इलीगल इमिग्रेंट इन्फ्लक्स तौरइबा मितो मयाम द हेंजलइबा लांगुइ चंजलइबा मयाम असि हाना डिपोर्ट तौदना हाना मसिंग खंतोक्तना अखोइगी सेंसस असि हाना लौखटप तारगदी हाइरबा सिंगदुना सिटीजन ओन गरगा अखोइगी जाति सिदा अखोइगी मणिपुरदा अदुनबा अखोइगी अवाबा मयाम थोलकनी अदुगा मदुगी इरोइनेना लिमिटेशन चिंबा सरकार असना लौखलागसु अदुजु अकाइबा खोंथांग अखोइगी लेबाक सिदा मयाम फंगनी अदुना अखोइना सिंगजमै केंद्र अपुनबा क्लब सिना अखोइ हौजि संजलिबा लुप सिंगला लौखलिबा खोंथांग सिगा सिदा सपोर्ट तौजबोइदा अखोइना ngasiदगी हौना असिंगलाबा अखोइगी कैंपेन पोस्टर कैंपेन असि पांथोकपा हौजरे हाइदा मियामदा अपील तौजरे थैंक यू lamdamasida NRC hana update tarba matung census pangthokadabani haiba davida JFD amadi miyamna sangsilakliba khongjang asibu saugaladuna ngasi Imphal West ki manung janba bisumthong kaithelda lamdam asumgi miyamna wakat mi fam sathakrai bisumthong oinam laikai ningom laira khuidrom laikai amadi hauba marak ngangom laikai na jingba lamdam adomgi miyamna saruk yaduna pangthokiba wakat mi fam aduda no NRC no census no IDP settlement no census haina thaba placard sing sejanaki wakat mi fam aduda saruk yakibi bisumthong oinam laikai gi pana club ki makhada sponsor toba iraima
Langai Group ki member Bebam Ongbi Babita na hai Bisum Thong Enam Laikai Ningom Lairak Huidrom Laikai amadi Haba Marak Maikai deki Yam Labamiam na Haunaruba Laitana Isagi Taudang ni Kanduna NRC Taudriba Pauba Census Pangtokpayaro Habadabida Asigi Wakat Mi Pharmacy Pangtokpani Kumjali Singama Jamapan Yang Kai Matuegi Matungda Manipura Changsilakiba Mitop Mian Jasing Asi Indigenous Oidre Habasi Mayek Seng na Kanglaba Wafam Amani Maramaduna Kumja Lisingama Jamapan Yang Kai Matuida Bezier Oiraga Lamdam Asida Changsilakiba Mitop Sing Asi Hana Kandok Laba Matung Achumba Kanglon Amagi Makada India Lengak Amadi State Lengak na Census Pangtok Binaba Honabi Haina Mahakna Fongdoki Makatara Duna Hai Lamdam Asida Matam Sana Mitop Kandok Duna Magi Maramda Halalamba Taragadi, Ngasi Maktokliba, Toaning the Tokdok Sing as a Toklam Loy Haina, Kali, Maruina, Hauzik Paliba, Lengak Asina, Lamdam Asida, Ain Kaina, Sangsil Lakliba, Mito Mian Jasing Asi, Matam Sana, Kandok Hoba Habasi, Yelhomi Sing Kanaba Amadi, Tungdale Hogadoriba, Isa Isu Sing Asigi, Damakni Habasi, Kanga Dabani, Loinana, Lamdam Asigi. Mama ama oina akhoi tungda lehogadoriba isa isu sing asi kannaba amadi yaipanabagi damak mitop sing asi khandok laba matung census pangthokna ba haina khongjang asi changsilibani maramasina imai belkayana hauzik lauriba kholau sing asi lengakna tasin usinnadana adumak leithokpa tarabadi lamdam asigi naha sing amadi miyamna changsilakpa ihau singna akhoi su soidana saru yaragani haina su mahakna makatana fongdoki Asaba problem mama tulay bise Celsius ta hogdaba matam sana mito khandok pi hogdaba aduga magi mapamda maramda matam sana inda go melam di manipo go mena khandoga halani bilam bataraga di asi toiba thogok se thoi ai jemini aduga matam sana ta hogdaba ni hoji su matam lei ya batai naksal laba matam si yo go tanga si inai ben sing sina law ba kholaw se Celsius ta dana NRC ta dana Celsius ta biganu hai bani NRC ta dana Celsius ta chani bataraga di tungda isa isu sing konda pam phida phawal lai aroi haibase manipur government amadi inda government ni mapunda thamjani asi koi isa gi na yoiba lai ai gi locality gi oiba wakham nate leibak sida hauriba mai se muthan ge haiba taragadi ngasi NRC tawbiu aduga Celsius tawbiu ba NRC sanahanda Celsius taw bataragadi hauzik saiba mai sida ge hetna saruk chama chakhalakina haibasi su thamjage aduga mama ma oina maitai nupi ma oina haijaba taragadi indigenous people sing se kan bada akoi su achobai thodang lai isa sing kan baga samanai akoi na hayeng tungda sakkhar matandai akoi gi tungda lehogada isa sing sigi laibamdo adu akoi na hana khangjanba thijanba ma akoi kano sida kai haijaningi tawbiu mayek sing haijaningi Churachandpur district lairiba internally displaced person IDP sing the Piramba direct benefit transfer DBT amadi atai relief assistance sing atamnana kakhiba thawong asibo Koki Women Organization for Human Rights KWOHR na akan mamongda yaning da bafongdorakle Human Rights Body asina thadorak paserol amagi matung ina Churachandpur district oina register tawraba IDP singi imong manung punna lising taramanga chamri supna manga leibagi manungda imong lising ahom chama taramapal kaktat biduna non relief game singda lanjen na duna leiriba miyo lising kun romda relief ki mateng phanghandana thamli hairi Income Jalising and Nicolum Degi may home the Gehurakiba Irang Asida, Lanjenaduna, non relief game the Laiba, Imung Manu Sing, relief game sing the Late Haiduna, Langang na Piriba, Kanaba Amadi Chaktung, Panghandana, Tamba Hibasi, at Jumbatawong Nati Hairi KWOHR na Makatara Duna High State Asigi, Marilina Authority Singna, Manipur High Court na Chahi Asigi Juntaramatoida, PLN number 9 of 2026 ka, Marilina na Takiba judgment. Asi hauzik phawba implement tawdana leiri haidaduna judgment aduna lising ani kulhom doigi me ahumdagi haurakhiba ethnic violence asina displaced ehin kraba co relief game singda leitaba IDP singda relief game singda leiriba IDP singda na piriba relief assistance sing asi chap manana pigadabani haina direction pikhibani judgment asi marilina ba authority singna ningthina implement tawduna Pierre oina michang mikhai naidana phanghangadabani hairi KWHOR na makhatana government ta kakraba DBT restore tawba register tawkraba IDP singda relief ki
mateng sing mapung phana piba relief camps sing da laitaba IDP sing da su chapmanaba miteng thamba amade disaster management act 2025 matung 2005 ki matung ina IDP singi relief rehabilitation amade resettlement taunaba thabak sing paikhatpa hairiba dabi sing asi central masung state government na michang mi khai nai dana paikhatnaba makhatana appeal tawrakle National Institute of Technology NIT Manipur na yumbu oiduna North Eastern Council Silong amade Department of North Eastern Region dona Government of India ge mityang makhada National Integration Cultural Exchange amade Youth Integration da yumpham oiduna zatharakpa Asta Lakshmi Darshan Youth Exchange Program 2026-27 ngasi loisin khrei hariba tharamasi chaliba thasi ki taramari de ki horaga Manipur ge tongan mafam sing de satharaki bani Youth Exchange Program loisin bagi tharam aduda National Institute of Technology NIT Manipur ge Registrar Professor Khumuksam Tombana phongtokki bada tharam asida maru oina Sanjugar amadi Puduseri de ge naha oiriba mahiroi ni furomna Manipur ge cultural heritage Puari de ge leraklaba Nat amadi Chatnabi amadi Awanong puklamdamda laiminariba singa nungsi sanana laiminaduna mama laibak ningbagi ihauda achetpa mari lainanaba chathakibani haiki program asida saruk yaba lakhiba mahairoi singna Manipur gi lairiba puari gi mari lainaba culture gi oiba mafam sing maru oina Manipur Zoological Garden Ima Kaithel Andro Khongjongwa Memorial Complex Marjing Polo Complex INA Memorial Deputy Commissioner Thobal amadi Kaksing office ta susatuna DC amadi official singasu warisana ki bakaloinana lokbaban ta susatuna governor ga unaki Ministry of Donor Secretary Kati Ketla Srinivas kasu online ki kuthangda mahiroi singa interaction tawki tharamasi mai pakna sin kibada mateng pangbira kiba khudingmak amadi delegate yauna Youth Exchange Program da saruk yaba lakpa mahairoi khudingmak da su NIT Manipur gi director Professor Somayaz Luna yai patawjal pikhi Churachandpur district ki mobile phone huran bikraba amadi mangkraba sing recovery taunabagi paikhalakpa khongthang ama oina Lawrence ki Munlaw additional SPLO amadi nodal officer cyber cell Churachandpur police SI Pumkhan Siam Buhalnam Insa Cyber Cell Churachandpur na lusinduna Churachandpur Police amasung Cyber Cell ki personnel singaloina na interaction program ama district asigi citizen singaloina na pangthokhrei meeting aduda nodal officer na district asigi mobile phone huran bikraba amadi mangkraba singna district police and cyber cell asida thajaba thamduna matam sana report tawibagi damak thagatpa phongdokhi mahakna makataraduna district police na hiram asiga mari lenaba singda district asigi miyamda pangbaya ba mateng sing soidana pangani tongan ba maram singdagi report singasi mai pakpa natraga paktaba sing thopari ai haiki interaction program aduda nodal officer na citizen singda makoigi mobile phone device singi IMEI number sing record sing manghandana thamgadabani second hand device sing laiba matamda huralakpra natraga asengbara haiba munna yengadabani mobile phone sing hack mangkibaga manakna police station da report tawgadabani scammers singna nauna satharakliba cyber fraud singdagi section na laigadabani amadi citizen singna hospital amadi hotel na chingba miyam tinba mafam da chapra matamda mobile phone sing hundoktuna thamloidabani hana pautak pikhi Cyber Cell Churachandpur na hauzik phawada mangkraba amadi huran kiba mobile phone chamatarama toy recover tawba ngamkhra haidi Association of MSAP Alumni Manipur Amadi Urban Society Trust in Falna Manipur Langa ke Central Forest Division ga kusamnaduna salibe kumja lisingani kuntaruki paringnai na satharakpa tree plantation drive asi India gi ihan hanba oina tawbung khokta sahi asigi me kuntrama toida haudokiba ningol banduki taret chuba amadi sahi asigi aroiba tree plantation drive ngasi Koirengai Maibukunda Leba Urban Society Farmhouse Amadi Masigi Akoibada Uzara Chanirom Thaduna Pangthokhrei
MSAP alumni gi president retired professor TS Asasina amadi Urban Society Trust gi president retired professor Thangjam Ranjitna ko recite tawduna pangthokibe thoram aduda retired professor A Mahendra retired Colonel Santikumar Sapam Professor M Kubir Singh amadi advisor Sarangthem Sureshna maru oiba mithungnan sing oina saru yaki MSAP Alumni Tree Plantation 2026 ki coordinator advocate Sarangthem Sureshna environment kanbada upal thaba amadi hingna bohatnabada nupi sing ningol sing yauragadi soidena mai pakani haibagi pandamda Manipur Sarkar na haudokiba ningol vange wakhalol miyamda marik sumna thamki sarkar gi asigumba ningol an initiative asi thabak oina hudok pada MSAP alumni su achoba thakdang lauki haina mahakna thamki association asina Central Forest Division ga kusamnaduna kumja lisingani kuntaruk ki chatharakli ba tree plantation drive asida punna upambi lisingani jamarom thakre thakibo upambi sing asibo ngakpi senbi ba amasung yengsin bagi thabak su local organization singa punna satminari haiki tarom adugi sargoma oina yamna chahi nauribi UNACO maitramda class 4 khaktamak tamlibi Miss Angelina Sarangthemna handaki chatharakli ba uthabagi tarom sing asida amatta Chithadana amadi Thawai Hakjang yauna saruk yakiba adubu sakhangbibo oina Association of MSAP alumni na Certificate of Appreciation biduna pokning thogat pikhi matam kayagi mamangdagi hauna aikhoigi akoibagi phibambo ngaksenba amadi mother art po kannabagi akanba thaudang lobiriba environmentalist cum journalist Dr. Hoidrom Roman Singbusu thauram aduda ikai khumnaba utki Urban Trust Society ki President retired Professor Thangjam Ranjitna ngasigi uthabagi thoramda saruk yariba pumba amadi sinbi langbiriba organization singbo thagat wahai pireduna MSAP alumni Manipur amadi Manipur lenga ke Central Forest Division ga kusamnaduna satliba kumjali singani kuntaruk ki oina paringnaina chatharakpa uwa thabagi thoramadu loisinki Selin Digital Amadi Bahojana Sahitya Academy Manipur State na Salute Asibers Honorable Foundation New Delhi na tha sigi kunmarida New Delhi da pangthoki ba award presentation ceremony da Handloom and Handicraft Amadi Teaching Profession da mathang sitna award lanthokraba Dr. Sanasam Robita Sanasam Rebika Amadi Maisnam Bizen Kumar na ngase Imphal International Airport ta thungnabada harau taramna okhrei taramna upagamari lenena Selin Digital ki chairman Dr. Panjobam Lanajitna haikibada ekhoi masel amana amabu mateng pangnaduna ekhoina thabak tawjariba lam singda mithoi mihenba oinaba hotnaminaba mathau tai handak mana phanglakraba singnasu ima Manipur gi damak ahenba thabak thoram kaya paikhalakani haibagi thajaba thamli haiki District Agriculture Office Imphal East District Midyang Makhada Modu amasung Sanahanbi Memorial Trust Paurabina ngasi anisubo oina urea har yanthokhrei ngasigi har yanbagi thoram haudokladuna konthaujam kalachan ex pradhan hai lausingi matamda laumi khunjasing asi yumgi asi ana yaroklabasu phaurana kuptuna thamo hainaribani Kulang manglaga har lauba koisen chen gadabagi awaba adu District Agriculture Officer Imphal East na paurabigidi kokhanbire COVID-19 gi matamdagi Agriculture Department na lep tabada sahi gi oina paurabigi laumi gi har piduna lakpobusu kalachana thagatpa phongdokhi thoram aduda wahengbam ibohanbi singh chairman Modhu and Sanahanbi Memorial Trust paurabisu saruk yakhi haidi Houses Hanabagi Pao Mopizari.
Spain na yumbu oiraga IC Nagoya da laklib September taramapalagi hauduna October mari phawba pangthokadawriba kunsuba Asian Games ta fencing masanagi oina India gi scout ta Manipur dagi fencer ahum khalakpada Manipur Fencing Association na harauba phongdokladuna yaipa mangol pibagi thoram pangthoktuna fencer ahum da yaipa thawjal pikhrei Asian Games ki dama khalaklaba amadi association na yaipa thawjal amadi taibang semba mapugi mafamda yaipa thongnikraba fencer ahum adudi Waikom Sonia Naurem Mina amadi Sanasam Hemasni yaipa thawjal pibagi tharamda Manipur Fencing Association ki President Sinam Pritam Kumar Vice President Joybi Secretary HMZ Imphal East Fencing Association ke President AJ Taranjan Sai Takyal Fencing Coach W Ibomsa S Suranjoy amadi L Surjitsu saruk yaki All Manipur Taekwondo Association is Sinduna ngarangdagi huduna Komalampak Sports Complex ki NSA holda ahanba oina State Taekwondo Coach License Course hawdokhrei thasigi kunmapan phawba chathagadauri ba course asida tongan ba Taekwondo school kayadagi nupi coach kunmanga amadi nupa coach nifutaret punna coach humbudrani thoina saruk yari course asibunati is sobanta RK Hari Piari L Tutu amadi Anji Sunita Chanuna instructor oiduna coach amana tawgadaba amadi mahiroi singda karamna takpi tambigani haibadu takpikhi course asigi matangda All Manipur Taekwondo Association ki secretary RK Hari Pirayana phongdokibada course assistant asigi oina ahanbani masi makhatana sahi khudingi chathabagi matangda association na kopna khanagani adubo hojik ahanba oina chathariba course asina maram oiraga tongan ba school singdagi lakpa coach singi wakhalol amatta oina chap manana chatminana ba pandamni maramdi school tongan ba amadi course singna khangdaba kaya leibana competition manungda coach na tawgadaba amadi tawroidaba kaya khangdaba yawbasing adu chap manana khangminaduna masana asi hena chawkhatpa ngamlagani loinana lakadawriba national games ta medal kaya laurakpada coach sing asinasu thaugai kaya laubada achawba mateng oiragani haiki sarugyariba coach singda t-shirt amamam khudolsu association ni makaidagi tamki course asi ayukta practical pangthoklaga nungthil sasandana theory oina structure singna takpi tambiri we Manipur sida laiba club academy school mayam atnikhalakpa yana ba amadi tournament to matamda course amana hita apoi projecti adum ke mayam ni changjala film me ida changjala pa dei angang amane ida sanga ga magi sekemene kolokpa adum mayam sigi controversy dei rule khangdana angang se yausalakpa khamjalakpa adum mayam ni koktana bagi damota apoi Manipur Taekwondo Association na masi course license Bina pangkok sabani aham mui pangkok ni masih sahi amada kaya pangkok ka tagi habe ke kudi chap sa lifti alus mathang adum pangkok ke hena bawa pos me am ko na bai damota ko wal mani butai ban isu ni si phang je bai ko alwa apo ye ji si marak sida apo Meghalaya da tawdoiba Asian Games sida mamangda apogi mayam bolo ko thabak mayam phangre ado jisu lakadoi Asian Games da apogi player myam so ko su hena marak ama dang apoi se sotharu le sothai ba thabak se ji am hena phagala kanda hena chawba contribution goal di contribution se koi pi ba khara mamangda kitanglat ta ga to hena am ko hena yam pi na bagi ona bagi ko hang am su si ko sme am si da ko sa sense to da si ko hang yo Zitkonedo Association of Manipur ki yamna maru oiba member masung technical official oiriba Dr. Sungkham Ningthem Singda Zenith International Impact Award Council na lemzeningai oiriba Padma Shri Gaurav Sanman Award piduna ikai khumnaba ulakkiba adubo association asigi maikaidagi thagatpaga loinana harau tayamba phongdorakli association asina Sungkham Ningthem Singi masak thokpa performance sing masak khangbaga loinana Ningthem Singna Zitkonedo Masanada Mahaki Hai Singba Sing Uthoktuna Manipur represent Tawduna National and International Ge platform Singda Masana Asi Saru Yakibaga Loinana Mamangda Pangtokiba World Asian Namadi South Asian Championship Singda Medal Kaya Lauraklaba Sanaroi Amani Hairi Panbayabadi
Dr. Sungkham Ningthemgi achievement chingi manungda kumja lising ani kuni thoida pataya Thailand da pangthokpa international jet kunedo championship da gold medal lauduna best fighter title laurakhiba misak amani loinana state government na state asigi international event singda medal laurakhraba sanarui singda sale reward amade thabak pibage khudong saba Panghan bagom international ki thakta gold laurakhraba Dr. Sungkham Ningthembusu adukumba khudong chabasing adu lengakna pibinaba haina su association asina appeal tawrakle Hausulo silapada maru oiba pau amuk Census state tumagi matangda center masung state ki chapchama decision iraknaba high court na kangan krai State Assembly session September ani degi taret pawba sitting ahum leragani session ni limit masing henganna taksilakle Prophet Muhammad ke mapomit thorang Miladun Nabi ga mari lenana su minister with the home minister na e proposal birakle Hausikyo na di ISCOM news na pijaba Manipuri pau matang sida loisinjari mityang tabiri papum na magpo amuka hana kurum jari